ngasi mirol na Manipur ki itihas ki tangka kaya da thokhiba thodok-sing asidagi ngasi fawba para phaba ngamdre amana amabu namthana bokhon aduna leiri hana UPF ki President Andrew Pachandra phongdorakle wafam asi chamaga Marfutrani to suba National Reconsolidation manka marilina Majarkolda laiba Manipur Press Club da pangthokhiba thorom da phongdokhibani aikoi amuk khuntak laroi si habe hiram da United People's Front UPF Manipur na sinduna pangthokhiba thorom atuda Khongnang Thaba University के Vice Chancellor Professor Naurem Joy Kumar, DMU Department of History Assistant Professor Dr. Malem Ningthongja, DMU के Department of History के Associate Professor Dr. Syed Ahmad na chingbana thorom aduda Sarukya ki UPF के President Makata aduna haikibada aikoi itihas ki haukiba thodok singda soikiba kaya adu hanjindana ba afaba chuma khongthang sing yokhatuna haurakliba mirol singda takpita miduna mina ikai khumnamna hingba ningsingduna lakli adu bunga sigi mirol na Manipur gi itihas ta thokiba thodok singdagi para amada phaba ngamdri apunbagi pangal sagatuna yeknaba masak khangdoktuna yelho furup sing punna khundamina ba punna chakhotmina duna apunba Manipur amagi damak punna mayong yamina ba dilaradana wakhal gi thakta fawba punmina ba ngamdri masi ngamdana basu mapandagi ithil kaya chaglakli masigumba kaya asi mayok na bangam na ba aikoi punna punsilaga apun magi panggal na yek na ba khudimang maichiba pirase Manipur gi apun magi saktam ngaktuna helhaw purup sing punna hingmena duna aikoi gi tunggi laibak aikoi na leprase aikoi amuk handa khuntak laro si haike apun magi panggal apun magi saktam sagat na bagi pandam da UPF na sinduna Manipur gi puari gi haurak ngandagi khundalai tam naraklaba kanglop furup punsilaga Thauram kaya ama paikhatnaba sem chari thaurang sing gi manungda campaign for protection and promotion of Manipuri national identity haiba thorom asigi makhada makhal makha kaya gi seminar workshop amadi khandane nabara chingba pangthukuna Manipuri naharo singda amata obagi ithil pokhanbaga lunana iraipak Manipur asi apunba Manipuri kanglup singa punna kalminana ba khonaga ni haike Maharaj Gambir Singh thukhiba mafam hairiba Kanchipur da koi कोई volunteers advisors सिंह पुलगा कोई social service की program pangthokchari sigi matung tarakpada ngasisu aikoina 7 years departation haidra aikoi sahi tare khuntak kiba aduga mari leina ngasigi aikoi historian oibiri Manipur gi lailaisu hairaba academician sindigi aikoi adugo knowledge laujaraga laibak miamda koi pawdam gi haidra ngasi asunba program si pangthokchabani sigi makha tarakpada lagliba December की तंग तरा मपल लगी नॉर्थ ईस्ट की शिलोंग दा लेरिबा Manipuri राजबारी दा कोई प्रोग्राम होदोकनी